ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯕꯨ ꯐꯥꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯙꯣꯟꯄꯨꯔꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯕꯨ ꯅꯤꯡꯖꯕ ꯀꯥꯡꯀꯨꯂꯤ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯔꯥꯁꯤ ꯗꯦꯕꯤ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯇ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯀꯥꯡꯀꯨꯂꯤ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯖꯔꯒ ꯈꯟꯖꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯕꯨꯡꯉꯣꯕꯨ ꯅꯤꯡꯖꯗꯨꯅ ꯏꯆꯥ ꯑꯃꯠꯇ ꯄꯤꯅꯕꯤꯌꯨ ꯅꯤꯖꯕꯗ ꯑꯩꯒꯤ ꯀꯔꯝꯕ ꯗꯣꯁ ꯂꯩꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯁꯤ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯏꯒꯤ ꯃꯄꯣꯛ ꯑꯁꯤ ꯃꯍꯩ ꯌꯥꯟꯗꯕ ꯃꯄꯣꯛ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯃꯄꯣꯛ ꯑꯁꯤ ꯊꯥꯗꯣꯛꯆꯔꯒꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯅꯥꯏꯕꯨ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯎꯏꯊꯔꯛꯈꯤ꯫ ꯃꯍꯥꯛ ꯍꯤꯞꯊꯔꯛꯇꯨꯅ ꯇꯨꯝꯊꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯃꯆꯥ ꯄꯣꯛꯇꯕ ꯅꯤꯄꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯐꯥꯎꯕ ꯃꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯐꯪꯂꯛꯇ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯛꯏ, ꯑꯩꯅ ꯇꯥꯏꯕꯪꯗ ꯏꯆꯥ ꯐꯪꯗ꯭ꯔꯕꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯕꯅꯣ? ꯑꯁꯨꯝ ꯈꯟꯗꯨꯅ ꯑꯩꯇ ꯁꯤꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯂꯌꯥ ꯄꯔꯕꯠꯀꯤ ꯆꯤꯡꯗ ꯀꯥꯈꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯗ ꯋꯥꯔꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯟꯖꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯨꯔꯇꯤ ꯄꯨꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯤꯔꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯖꯔꯛꯈꯤ, ꯑꯗꯣꯝꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯄꯅꯣ? ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯤꯕꯅꯣ? ꯀꯅꯥꯕꯨ ꯎꯅꯒꯦ ꯈꯜꯂꯤꯕꯅꯣ? ꯍꯪꯖꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ, ꯑꯩꯍꯥꯛ ꯃꯥꯂꯦꯝꯗ ꯂꯩꯖꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯇꯥꯏꯕꯪꯗ ꯏꯆꯥ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯕꯗ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯈꯟꯖꯗꯨꯅ ꯁꯤꯔꯨꯔꯒꯦ ꯈꯟꯖꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯋꯥꯡꯂꯕ ꯆꯤꯡ ꯑꯁꯤ ꯀꯥꯖꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯂꯝ ꯊꯨꯡꯐꯝ ꯈꯪꯖꯗꯦ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯨꯝ ꯑꯋꯥꯡꯕ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯛ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯑꯩ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯗꯥꯟꯖꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯇꯥꯏꯑꯣꯟꯅꯕ ꯋꯥꯐꯝ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯗꯣꯝꯕꯨ ꯏꯕꯦꯝꯃ ꯀꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯕꯒꯦ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯁꯤꯅ ꯈꯨꯝꯃꯤ, ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯤ ꯑꯃꯠꯇꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯀꯔꯝꯅ ꯃꯍꯥꯛ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯒꯗꯒꯦ? ꯃꯥꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯡꯁꯤꯖꯕ ꯉꯝꯖꯗꯦ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯖꯕꯗ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯇꯔꯥꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯃꯗ ꯑꯉꯥꯡ ꯐꯪꯕꯤꯗ꯭ꯔꯕꯁꯨ 10 ꯁꯨꯅꯕ ꯃꯊꯪ ꯃꯊꯪ ꯂꯧꯕꯤꯔꯒ ꯆꯥꯡ ꯌꯦꯡꯕꯤꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯕ ꯑꯉꯥꯡ ꯐꯪꯕꯤꯗ꯭ꯔꯕꯗꯤ ꯑꯗꯣꯝꯅ ꯂꯧꯕꯤꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯧꯕꯤꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯔꯥꯟꯕꯅꯤ, ꯁꯣꯏꯗꯅ ꯗꯣꯁ ꯐꯪꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯃꯤ꯫ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ 10ꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯏꯆꯥ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯊꯪ ꯅꯨꯄꯤ 10 ꯁꯨꯅꯕ ꯊꯤꯔꯒ ꯌꯦꯡꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯗꯒꯤ ꯏꯆꯥ ꯐꯪꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯊꯅ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯈꯜꯂꯛꯂꯦ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯇꯦꯊꯔꯛꯄ ꯃꯑꯣꯡꯗꯨ ꯎꯔꯒ ꯗꯥꯟꯖꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ
ꯏꯆꯥ ꯐꯪꯂꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯈꯔꯗꯪ ꯏꯆꯥ ꯐꯪꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯈꯣ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯐꯕ ꯙꯔꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯕꯗ ꯅꯤꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯪꯂꯛꯈꯤ ꯅꯤꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯅ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯗꯨꯅ ꯏꯄꯥ ꯏꯃꯥ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯕꯗ ꯁꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯊꯒꯗꯧꯕꯁꯨ ꯆꯠꯄ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯪꯕ ꯎꯍꯩ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯔꯦ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥꯗꯨꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯂꯩꯃꯤꯟꯅꯔꯦ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯃꯗꯨꯗ ꯅꯤꯄꯥꯁꯤꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯑꯗꯨꯕꯨ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥꯒꯤ ꯖꯥꯠ ꯑꯣꯏꯅ ꯇꯧꯈꯤꯕꯅ ꯃꯍꯥꯛ ꯎꯍꯩ ꯆꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯗꯨꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯐꯥꯗꯨꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯅꯤꯄꯥꯗꯨꯅ ꯃꯆꯥ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯏꯆꯥ ꯑꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯛꯇꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯈꯨꯝꯖꯔꯛꯈꯤ ꯏꯕꯨꯡꯉꯣ ꯆꯤꯡ ꯑꯁꯤꯗꯤ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯊꯤꯗꯨꯅ ꯆꯠꯅꯩ ꯃꯃꯥ ꯃꯄꯥꯗ ꯑꯌꯦꯠꯄ ꯄꯤꯅꯗꯦ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥ ꯐꯪꯖꯅꯤꯡꯕ ꯅꯤꯄꯥꯗꯨꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯇꯥꯏꯕꯪꯗꯤ ꯃꯆꯥ ꯃꯁꯨ ꯄꯣꯛꯄ ꯇꯥꯟꯅꯔꯤꯕꯁꯤꯗꯤ ꯃꯆꯥ ꯃꯁꯨ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯨꯝꯍꯩ ꯌꯦꯡꯖꯒꯦ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯂꯤꯆꯠ ꯆꯠꯇꯨꯅ ꯁꯥ ꯉꯥ ꯑꯍꯤꯡꯕ ꯆꯥꯗꯨꯅ ꯂꯩꯈꯤꯕꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯆꯥꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕ ꯑꯃ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ ꯃꯥꯅ ꯃꯨꯅꯤ ꯑꯗꯨꯕꯨ ꯐꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯔꯦ ꯃꯨꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯏ ꯅꯤꯡꯕꯅꯤ ꯆꯥꯒꯅꯨ ꯅꯪꯅ ꯑꯩꯕꯨ ꯆꯥꯔꯕꯗꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤꯅ ꯌꯥꯕ ꯂꯩꯇ꯭ꯔꯕꯗ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯃꯥ ꯅꯄꯥ ꯑꯅꯤꯕꯨꯁꯨ ꯆꯥꯔꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯛꯈꯤ ꯃꯨꯅꯤꯒꯤ ꯁꯥꯞ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯨꯅꯤ ꯑꯗꯨꯕꯨ ꯊꯨꯅ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯨꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯤꯒꯤ ꯏ ꯌꯥꯝꯅ ꯄꯥꯝꯂꯛꯂꯦ ꯃꯥꯅ ꯃꯤ ꯂꯩꯕ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯎꯍꯩ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯤ ꯍꯥꯎꯔꯒꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯗꯨꯅ ꯆꯥꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥ ꯑꯗꯨ ꯍꯥꯟꯅ ꯐꯥꯗꯨꯅ ꯍꯥꯠꯂꯦ ꯃꯍꯥꯛ ꯃꯨꯅꯤꯒꯤ ꯁꯥꯞꯇꯒꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯂꯥꯏꯅ ꯉꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛ ꯑꯅꯤꯗꯨꯕꯨꯗꯤ ꯃꯁꯝꯁꯤꯡ ꯑꯗꯨꯅ ꯎꯗ ꯌꯥꯟꯗꯨꯅ ꯊꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯥꯌꯥꯝꯅ ꯎꯔꯗꯨꯅ ꯂꯥꯏꯒꯤ ꯂꯥꯏꯄꯥꯎ ꯂꯥꯎꯔꯛꯈꯤ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯅꯍꯥꯛꯅ ꯉꯁꯤ ꯆꯥꯈ꯭ꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯄꯥ ꯅꯃꯥꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯀꯣꯛ ꯑꯅꯤꯗꯨ ꯉꯧꯔꯒ ꯆꯥꯒꯅꯤ ꯈꯟꯗꯨꯅ ꯎꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯍꯦꯛ ꯆꯥꯕꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯒꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯗꯨ ꯃꯨꯅꯤ ꯐꯥꯔꯨꯕꯗꯒꯤ ꯃꯨꯅꯤꯅ ꯁꯥꯞ ꯇꯧꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯗꯨꯗ ꯂꯥꯏꯁꯤꯡꯅ ꯂꯥꯏꯄꯥꯎ ꯂꯥꯎꯔꯛꯈꯤ ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯉꯁꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯨꯅꯤꯕꯨ ꯅꯪꯅ ꯐꯥꯔꯨꯕ ꯃꯨꯅꯤꯅ ꯃꯥꯕꯨ ꯐꯥꯒꯅꯨ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯨꯗ
Muni aduna aibu nangna sarabadi nangna namanapa anibusu shaw haina sap tawkhibaduna nangna namanapa anibu apokpani kawkhiduna sakhibani haujikti munigi sabadu koklaba matungda nangna namanapa ani khanglakpa matamasida namanapa anigi makok anidu nangna ngauduna sagani khalambadu nangna namanapa ani khanglakpa matamasida nangna makok anidubu konduna kapli aduna hayeng hingsabi haiba nakhoina taibang migi masada nakhogi nungsina changlaba matamda laibaki maiba sirai dangba ningthaugi maiba sirai henbana nah kari kari saningbage nangna saningbba adu pirage mi asidagi nah tholau hairabada nahangna apamba adu haiduna nijaraba matamda maibana amuk nah hanjalagaroi hayu hanjanba tarabadi ipa makok chaba sakki ima makok chaba sakki haina wasaganduna macanja adu pijarabadi nakhoi nungsit adu kokpoirasunu asum haina layamna bora si pikhi masigi matungda hingsabi aduna mama mapani gi makok sing adu ningthina loisenkhi matamasida kangkuli haibani pa adu mikap tholakhi maramasi laibana hojik phawba kanagumbagi mafamda hingsabi gi nungsit changlabada maibasingna macanja adu pirage nahag amu hana mi asida changjararoi changba tarabadi mapa mamagi makok chaba saksagi hayu haina hainaribani kangkulina makeup tholakpada magi mangda tawramliba mawng adu ningsinglaga mahakna masa pina view haiduna nijariba adu kisilakle kari mataubu kaubage mama mapa ani mapu masa nupi aduna sathokre aibu amu hana atopa nupi ama thibana chungadoribra madusu nipa adusu atopa masak khangdabi ama laurubadagi nupi adu hingsabi oiramduna mahak dasa takhi adunadi aihak isa poke poklasinu pokloi toklasinu amu hana atopa nupi thiraroi khanduna magi nupi bu kauraduna monna yenglaga ibema aihak amu hana atopa nupi thiroi hairakhi magi wadu targa magi nupi aduna karino mana ngangliba wa sibu khaladuna kari wano ibungona takpiriba wafam adubu haijarakhi kangkulina yamna nungsathina aidi atopaga laiminajaba ngamjaroi haina kina soiron paron nganglabada nupi aduna ibungobu kanana atopa nupi thiu hairibano hanglakhi maduda mana aidi atopaga laiminaba ngamloi hairibasini haina hanna hanna bhap tadaba makhai nganglabada magi nupi rasi debina kari matauno aigi nipa sina ngasi tumlubadagi soiron paron ngangduna lairiba sibu aidi nuksa thijilakle aikhoi ani isa yaudaba sida aigi nipa sina aina mabu thadoktuna atopa nipa amada yum pankhigadra khalamale asum khanduna nipa aiha karigi ibungobu thadoktuna chatkadoribano aidi punsi supa ibungoge seba tawjaduna leijagadoribani ibungona nanai nupibu singnaba kari leibiduna adumna ngangbiribano hek hairi rasina adumna ngangbadu taraga amu hena aidi ngamloi hairibasini haina hanna hanna magi nupibu yenglaga nganglakpa mawng adu uraga magi nupi rasi kablakle ibungona nanai nupibu singnabiduna hanna hanna ngangbiriba adubu nanai aigi thamoi asi pujaba ngamdre mapok asimadi ibungoge nanai oiduna punsi lenjarage khanjaduna laksari bi aibu ibungona thaja bidaduna ngangbi sakpiriba adubu kari dharma kaubage haiduna rasi themba ngamdana hauna kablakle mana kabliba makhai kangkulina aidi yaroi hairiba sini haina ngangduna laikre makhoi anina taunariba matau adu mahadeva kauba lai aduna uraga aigi inayani si masa phangdabadagi henjana khanjiduna awaba angauba tari aduna di makhoi ani gi masa amatang di pirage khanduna nakhoi ani nacha ama phangjabo wijaro haina makhoi ani gi mamangda takpire rasi di bidi mikap tholakpa matamda yamna harau jarami
ꯑꯗꯨꯒ ꯀꯥꯡꯀꯨꯂꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯍꯥꯗꯦꯕꯒꯤ ꯕꯣꯔ ꯑꯗꯨ ꯃꯃꯪꯗ ꯍꯥꯏꯔꯝꯕꯗꯒꯤ ꯅꯍꯥꯟ ꯃꯥꯅ ꯃꯃꯪꯗ ꯃꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯆꯥꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯗꯤ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯔꯥꯁꯤ ꯗꯦꯕꯤꯅ ꯀꯔꯤ ꯃꯇꯧꯅꯣ ꯏꯕꯨꯡꯉꯣꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥꯡꯕꯤꯔꯤꯕ ꯁꯛꯄꯤꯔꯤꯕ ꯑꯁꯤꯕꯨ? ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ, ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯀꯥꯡꯀꯨꯂꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯁꯣꯅꯣ ꯆꯨꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯇꯥꯅꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤ ꯗꯦꯕꯤꯅ ꯃꯕꯨꯡꯉꯣꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯋꯥꯕ ꯋꯥꯈꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯃꯤꯔꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯥꯡꯀꯨꯂꯤꯅ ꯃꯥꯅ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯗ ꯎꯗꯨꯅ ꯃꯍꯥꯛ ꯀꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯉꯥꯡꯅꯕ ꯌꯥꯗꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯐꯥꯔꯛꯇꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥꯗꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯤꯠꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗꯒꯤ ꯀꯥꯡꯀꯨꯂꯤ ꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯨꯝꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯑꯃꯗꯤ ꯃꯃꯥ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯤ ꯍꯪꯂꯛꯂꯕꯗ ꯃꯥꯅ ꯈꯨꯝꯃꯤ, ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯤꯌꯦ, ꯑꯩ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯜꯂꯤ, ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤ ꯍꯥꯏꯔꯤꯕꯤ ꯑꯁꯤꯅ ꯃꯥꯕꯨ ꯊꯤꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯥꯕꯨ ꯐꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯅꯄꯨꯛ ꯐꯩ, ꯅꯈꯣꯏꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯈꯤꯗꯨꯅ ꯕꯣꯟ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯈꯪꯄꯣꯛꯁꯪ ꯁꯥꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯆꯥꯎꯔꯛꯇꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯆꯤꯡ ꯑꯁꯤꯗ ꯁꯨꯔꯨꯡ ꯍꯨꯠꯇꯨꯅ ꯂꯩꯔꯒꯦ, ꯑꯗꯨꯒ ꯆꯥꯕꯅ ꯕꯣꯟ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯎꯍꯩ ꯆꯥꯗꯨꯅ ꯍꯤꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯤꯡꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯁꯨꯔꯨꯡ ꯍꯨꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯆꯍꯤ ꯈꯔ ꯂꯩꯔꯛꯄꯗ ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯃꯥ ꯆꯥꯈꯤꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯃꯥ ꯆꯥꯔꯨꯕꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯕꯣꯟ ꯑꯗꯨꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥ ꯉꯥ ꯆꯥꯈꯤꯗ꯭ꯔꯦ, ꯕꯣꯟ ꯑꯗꯨꯗ ꯄꯥꯟꯕ ꯎꯍꯩ ꯍꯦꯛꯇꯨꯅ ꯆꯥꯔꯒ ꯍꯤꯡꯂꯤ꯫ ꯑꯗꯨꯅ ꯃꯥꯅ ꯎꯍꯩ ꯍꯦꯛꯄ ꯂꯥꯛꯄꯗ ꯀꯥꯡꯀꯨꯂꯤꯁꯨ ꯎꯍꯩ ꯍꯦꯛꯄ ꯍꯣꯠꯅꯔꯤꯉꯩꯗ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯀꯥꯡꯀꯨꯂꯤꯅ ꯈꯜꯂꯤ, ꯑꯩꯒꯤ ꯃꯪꯗ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯄꯥꯅꯤ ꯃꯃꯥꯅꯤ ꯈꯪꯗꯗꯨꯅ ꯆꯥꯊꯣꯛꯈꯤꯕ ꯑꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯗꯨꯅ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯑꯍꯦꯛꯄ ꯎꯍꯩ ꯈꯔ ꯄꯨꯔꯒ ꯍꯦꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯔꯒ ꯆꯠꯂꯤꯕꯕꯨ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯖꯕꯤꯅꯤ, ꯑꯩꯁꯨ ꯎꯍꯩ ꯆꯥꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ, ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯔꯒ ꯆꯠꯄꯤꯒꯦ ꯇꯧꯕꯤꯔꯤꯕꯅꯣ? ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏꯅꯤꯡꯃꯤꯟꯅꯔꯁꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯥꯡꯀꯨꯂꯤꯅ ꯁꯣꯏꯗ꯭ꯔꯦ, ꯑꯩ ꯉꯝꯖꯔꯣꯏ, ꯑꯩꯗꯤ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯗꯦ, ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯈꯨꯝꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤ ꯂꯥꯛꯇꯨꯅ ꯐꯥꯕ ꯊꯣꯛꯂꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯥꯒ ꯊꯦꯡꯅꯔꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯅ ꯈꯜꯂꯤ, ꯃꯥꯒꯤ ꯋꯥꯁꯤꯗꯤ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯤ, ꯑꯩꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯜꯂꯤ꯫ ꯃꯥꯅ ꯍꯥꯏ, ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯕꯤꯗ꯭ꯔꯤꯕ ꯅꯍꯥꯛꯄꯨ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯖꯥꯠ ꯑꯣꯏꯔꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯥꯡꯀꯨꯂꯤꯅ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯥꯕꯤꯔꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ
Kangkuli gyan laktuna mamit panglakli. Mana mamit pangtholakpada fajakhrabi nupi aduna seba tawduna leirambadu uri. Maduda mana hanglakhi. Ibema aibu kari tawkhrabagi. Karigi adomna aigi seba tawduna leibiramlibano. Magi wadu targa nupi aduna hairai. Aikhoi ani mafam asida uhai hekminabada thengnabani. Aikhoi ani luhongduna yum panminaduna leiminarasi hainaduna leiringaida ibungona gyan mangduna tuduna leikrabada nanai nupina ising laududuna ibungoge kokte ising haiduna seba tawjaramlibani hek haire. Maduda Kangkulina nang aigi kokte ising haiduna seba tawriba nahak asibu aigi nupi Rasi aduni ko hairakhi. Maduda hingsabina mani kari tawrabage kanana nati hairibano hairakhi. Kangkulidu mapuning yamna nungaijarami. Nahakti nasaksu yamna fajaramle. Aduga nahalai sabisu oiramle. Aidi yamna haraure. Nangna adumna tawrakani haibadi aidi khangludi haiduna yamna harauna magi nupi rasini khanduna makoyani leiminare. Nupi aduna ibungona lai ningpham asida nungai nei sorgi mingkhai sonduna lebiramu. Nanai nupina aikhoyani sanaba hai hek sarukhige haiduna lainingbi hingsabi aduna numit khuding hai hekluduna makhoyani saduna nungaina leiri. Asomdana Rasi Devina macha ama phangladuna mapuroiba aduna macha phangba numit adudagi kijai haiduna satkhibana hauze angang asi pakhang phajelakle. Nongmadi machani pa asina mama yenglaga hanglakhi. Ima aikhoigi pabung adubu kari maming kaubagi mafam kadaida leibagi kari maramgi damakta aikhoiga puna leiminadribano takpiu imana asengba wafam adu aidi pokpadagi ipa masak khangdaba macha haibadu oiduna ngasi phawba leiribani aigi thamoi asi yamna nungaiti haireklabada mama aduna hairakhi. Ibungo nangi pabung aduna macha amatang phangjage haiduna Mahadeva kauba laibu ningsaduna leiminarakpani. Adubu nongmagi numit amada mahak asum phamlamadagi tumthakhi. Mana nungaina tumjaba aduda imanasu pothaja sinu khanduna mabu haudoktre. Mana mikap tholakpadagi mahak kire mahak ngamloi haiduna imana haijaba pumnamak amata tabidana aibusu kijai haire. Magi mataw aduda imana kari tawrabano haiduna laikai ahansing kauduna yenghanbada makhoina masigi laina asidi sono phono haiba aduni haire. Imana khali sono phono haiba laisu leibure khanduna imana mabu themduna sahi amadi laiminaraba matungda nahak pokpa numit aduda mahak kire aihak ngamjaroi haiduna satpa horaklabada laikai misingna kadaida satkadoribano haiduna khamba adu yadaduna nangi pabung adu mafam khangdana ima isabu thadokuna satkhibadagi ngasi phawba halaktriba sini. Napabunggi thaudo adu imadi yamna nungaiti. Mahakti matam pumnamakta yamna tapsaba ingjaba Mahadevagi seba tawjaba misak amani. Mana adumna tawrakani haibadi imadi thajaba ngamdi. Mataw karamna sono phono haiba lai adubu thengnaruribano imagi leibag asi thina tamlamla male. Asum hairaga Rasi macha adu yengduna kaptuna lei. Maduda macha ni paduna ima madugi damakta thoina wabi rukhiganu. Nasaina ipabu sono phono suhaliba lai adu pharaga machin hangduna dandi pigani hairakhi. Masagi wadu targa Rasi kaubi mama aduna ibungo nangna mataw karam tawna napabungbu thigadoribano. Isana pokpa numit adumaktada napadi miyamna khamba ngamdana satkhiduna mangkhrabani. Magi masada gyan haibadu amata yawkhidabani. Mana haibabu kire ai ngamjaroi asina singbasina magi loinabi oiduna ima isabu thadokduna satkhibani. Napagi khanbada nama aidi nungaifam khangdrabani. Mahangna
ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯕ ꯀꯔꯝ ꯇꯧꯅ ꯂꯦꯜꯂꯝꯒꯗꯕ ꯄꯨꯝꯅꯃꯛꯁꯤ ꯈꯟꯊꯔꯨꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯂꯩꯐꯝ ꯈꯪꯗꯅ ꯅꯤꯡꯉꯝꯗꯕ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯅꯐꯝꯗ ꯎꯠꯆꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯀꯞꯆꯔꯤ꯫ ꯃꯃꯥ ꯑꯗꯨꯒꯤ ꯃꯇꯧ ꯎꯖꯔꯒ ꯃꯆꯥꯅ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛ ꯁꯣꯅꯣꯐꯣꯅꯣ ꯀꯧꯕ ꯂꯥꯏꯕꯨ ꯊꯤꯕ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯣꯅꯣꯐꯣꯅꯣ ꯀꯧꯕ ꯂꯥꯏ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯆꯠꯂꯕꯗ ꯃꯥꯅ ꯍꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯋꯥꯅꯣ, ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯪꯅꯔꯛꯈꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯁꯣꯅꯣꯐꯣꯅꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗꯤ ꯁꯣꯅꯣꯅ ꯃꯌꯨꯡ ꯑꯣꯏꯔꯒ ꯐꯣꯅꯣꯅ ꯃꯐꯦꯟ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯂꯝ ꯑꯗꯨꯗ ꯊꯤꯔꯨꯆꯣ, ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯁꯣꯅꯣꯐꯣꯅꯣ ꯍꯥꯏꯕ ꯂꯝ ꯑꯁꯤ ꯂꯩꯕ ꯑꯣꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯂꯝ ꯑꯗꯨꯕు ꯐꯪꯅꯕ ꯍꯪꯗꯨꯅ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯍꯪꯖꯔꯛꯈꯤ꯫ ꯁꯣꯅꯣꯐꯣꯅꯣ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯪꯂꯕꯗ ꯃꯥꯅ ꯍꯪꯂꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯃꯥꯅ ꯍꯪꯂꯤꯕ ꯑꯁꯤꯗꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯁꯤ ꯌꯦꯡꯂꯨꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯎꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯃꯇꯧ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯗꯤ ꯃꯥꯕꯨ ꯄꯥꯝꯖꯩ꯫ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯃꯤꯑꯣꯏ ꯃꯤꯇꯧ ꯑꯗꯨ ꯎꯖꯔꯒ ꯀꯂꯛꯅꯗꯕ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯣꯟꯅꯩ꯫ ꯃꯇꯧ ꯀꯔꯝꯅ ꯐꯖꯈ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯤꯄꯥ ꯅꯪꯅ ꯉꯥꯎꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯤꯁꯨꯄꯥꯜ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯂꯩ, ꯃꯃꯤꯡꯅ ꯍꯦꯔꯨꯃꯇꯤ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤꯁꯨ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯔꯣꯟ ꯊꯣꯛꯇꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯔꯣꯟ ꯀꯌꯥ ꯆꯥꯗꯦ꯫ ꯃꯥꯅ ꯑꯎꯕ ꯈꯨꯗꯤꯡꯃꯛ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯨ ꯇꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯤꯁꯤꯡꯅ ꯉꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯅꯣꯛꯅꯤꯡꯕ ꯈꯤꯕꯤ ꯈꯥꯡꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯤꯄꯥ ꯑꯁꯤ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯪꯅ ꯀꯔꯤ ꯄꯥꯝꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯕꯗ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯍꯥꯛ ꯁꯣꯅꯣꯅ ꯃꯌꯨꯡ ꯑꯣꯏꯔꯒ ꯐꯣꯅꯣꯅ ꯃꯐꯦꯟ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯂꯝ ꯑꯗꯨ ꯊꯤꯔꯛꯄꯅꯤ ꯍꯥꯏꯔꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯦ, ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯗꯨꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕꯒꯤ ꯗꯟꯗꯤ ꯐꯪꯍꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯨ ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯂꯥꯛꯄ ꯎꯖꯍꯧꯈꯤ꯫ ꯑꯗꯨꯅ ꯃꯥꯅ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯕ ꯐꯥꯎꯕꯗ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯍꯦꯔꯨꯃꯇꯤ ꯀꯧꯕꯤ ꯑꯁꯤꯒꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯅ ꯀꯩꯁꯨꯝ ꯁꯪꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯆꯤꯠꯊꯕ ꯇꯧꯗꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯕꯗ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯅꯤꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯄꯣꯛꯂꯛꯂꯕꯤ, ꯃꯔꯣꯟꯁꯨ ꯊꯣꯛꯇꯕꯤ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ, ꯅꯤꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯤꯕ ꯃꯑꯣꯡ, ꯅꯤꯄꯥ ꯑꯁꯤꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛꯅ ꯀꯩꯁꯨꯝ ꯁꯪꯒꯤ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯀꯔꯤ ꯑꯃꯠꯇ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ꯫ ꯑꯗꯨꯅꯗꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯥꯕꯨ ꯊꯤꯔꯛꯄ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯂꯝ ꯑꯗꯨꯕꯨ
ꯁꯣꯅꯣꯅ ꯃꯌꯨꯡ ꯑꯣꯏꯔꯒ ꯐꯣꯅꯣꯅ ꯃꯐꯦꯟ ꯑꯣꯏꯕ ꯂꯝ ꯍꯥꯏꯕꯗꯤ ꯊꯤꯔꯛꯂꯤꯕ ꯃꯍꯥꯛꯅ ꯁꯣꯅꯣ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯒ꯭ꯌꯥꯟ ꯌꯥꯎꯗ꯭ꯔꯕꯤ ꯑꯉꯥꯎꯕꯤ ꯑꯁꯤꯅ ꯐꯣꯅꯣ ꯑꯣꯏꯗꯨꯅ ꯃꯐꯦꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕ ꯐꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯀꯥꯏꯁꯨꯝ ꯁꯪꯗ ꯊꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯤꯄꯥ ꯑꯗꯨ ꯀꯥꯏꯁꯨꯝ ꯁꯪꯗꯒꯤ ꯍꯦꯛ ꯂꯧꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯅꯤꯄꯥꯁꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯐꯨꯈꯤꯕꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯄꯤꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯅꯤꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯈꯨꯖꯦꯡ ꯄꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯖꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯣꯡꯆꯠꯄꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯄꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯄꯨ ꯃꯥꯅ ꯁꯤꯟꯕꯤꯕ ꯂꯤꯂꯥꯕꯨ ꯅꯄꯥ ꯑꯄꯪꯕ ꯑꯩꯅ ꯊꯨꯒꯥꯏꯒꯦ ꯈꯜꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯖꯕ ꯅꯤꯄꯥ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯗ ꯅꯄꯥ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯦꯟꯗꯕ ꯈꯜꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯥꯅ ꯅꯄꯥ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯕ ꯇꯧꯔꯒꯅꯨ, ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯇꯣꯞꯄꯗ ꯆꯠꯈ꯭ꯔꯒꯅꯨ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯚꯥꯞ ꯇꯥꯗꯕꯗꯒꯤ ꯏꯆꯥꯁꯤꯡꯒꯤ ꯅꯐꯝꯗ ꯑꯀꯥꯏꯕ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯄꯦꯟꯗꯕ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯒꯅꯨ꯫ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ꯫ ꯑꯗꯨꯒ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯕꯗꯒꯤ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯝꯕꯨ ꯊꯤꯔꯛꯄꯅꯣ, ꯃꯗꯨꯗꯒ ꯅꯄꯥ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ꯫ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡꯁꯨ ꯂꯧꯁꯤꯡ ꯑꯣꯏꯖꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯙꯣꯟꯄꯨꯔꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ꯫ ꯅꯅꯥꯏ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯅ ꯇꯥꯛꯄꯤꯕꯗ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯥꯡꯀꯨꯂꯤ ꯀꯧꯏ ꯍꯥꯏ꯫ ꯑꯗꯨꯒ ꯏꯃꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯁꯤ ꯀꯧꯏ꯫ ꯏꯄꯥ ꯏꯃꯥ ꯑꯅꯤꯗꯨ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯕꯨ ꯌꯥꯝꯅ ꯃꯊꯃꯣꯏ ꯆꯪꯖꯅ ꯅꯤꯡꯖꯕ ꯃꯤꯁꯛꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯃꯠꯇ ꯆꯍꯤ ꯀꯌꯥ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯗꯦꯕ ꯀꯧꯕ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯃꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯕꯨ ꯃꯄꯨꯛꯅꯤꯡꯅ ꯅꯤꯡꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯎꯏꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯏꯄꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨ ꯎꯖꯔꯒ ꯏꯃꯥ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯙꯔꯃ ꯂꯩꯔꯕ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯏꯆꯥ ꯐꯪꯗꯕꯗꯒꯤ ꯃꯊꯃꯣꯏꯗ ꯋꯥꯅ ꯈꯟꯖꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯅꯤꯡꯖꯕꯗ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯖꯔꯁꯅꯨ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯗꯣꯛ ꯍꯩꯗꯦ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯄꯥ ꯑꯗꯨꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯏꯄꯥ ꯑꯗꯨ ꯀꯔꯤꯅꯣ ꯑꯥꯔꯊ ꯈꯪꯗꯕ ꯋꯥꯐꯝ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯤꯔꯦ ꯀꯤꯔꯦ, ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯏꯃꯥꯕꯨ ꯎꯕꯗ ꯀꯤꯔꯦ ꯀꯤꯔꯦ, ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯅꯕ ꯇꯧꯔꯕꯗ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯏꯄꯥ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯅꯨꯄꯤ ꯔꯥꯁꯤ ꯑꯗꯨꯅꯤ ꯍꯥꯏꯖꯔꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯞꯇꯨꯅ ꯊꯦꯝꯖꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯑꯩ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯍꯥꯛ ꯀꯤꯔꯦ ꯍꯥꯏꯔꯒ ꯃꯤ ꯃꯌꯥꯝꯅ ꯈꯥꯝꯕ ꯌꯥꯗꯅ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤ ꯍꯥꯏ꯫ ꯑꯩꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥꯗ ꯏꯄꯥꯗꯤ ꯀꯅꯥꯅꯣ, ꯅꯣꯡꯃꯇꯁꯨ ꯏꯄꯥ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯕ ꯑꯗꯨꯗ ꯅꯅꯥꯏ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯉꯁꯤ ꯐꯥꯎꯕ ꯏꯄꯥ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ, ꯃꯍꯥꯛ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯔꯨꯕꯗ
Imaduna kapladuna aigi famda thokhiba pumnamak ningthina sithaba tawduna tamle. Imagi wadu taraga aina imagi mafamda sono phono haiba lai adu thiduna mabu dandi pidriba makhai aihak yum asida amuk hanjilaklaroi. Aina ipabusu soidana puraga imagi nafamda sinajagani hairamlaga sono phono haiba lai adu mafam kadaida leibage khanglabadi engonda takpiu haijarubada mising aduna pangnokta noksilai. Asomna aina ikaiba yaudana lai adudadi khanglage khanjaduna mathang asum hangjaduna lakpada nongmadi miyam tinba mafam amada aina sangshinduna hangjabada mising aduna hoi bungo nangna hangliba adudi sonona mayung oiraga phonona mafen oiba lamaduda leibani takpirakhi. Maram adu leibana aina ining thogina famda hairiba lamadu khangbirabadi takpiu haina hangjakhibani. Aina hangjabadudha ining thauge ashaw binidi nanaina khangjadabana hangjakhibani. Nanaibu warawiba tawbiganu. Haujikti nanaige asengba wari tabirabanina nanai hak hairiba lamadu thijarukige. Asum haijaraga ning thaubu khurumlakhi. Magi matawaduda Rajkumari du mathwai wana hawalaktuna magi matung innaba tawrakhi. Madu uraga ning thauna hairakhi. Ibungo nahak amuk sakhiba yadre. Nangna hairiba mafam adu aigi konung asi oiba tare. Lagliba nahakna sono haiba mayung oiba. Aduga phono haiba aduna lairamliba aigi isanupi asina oiragani. Maangna mafen oiduna ipagi laibak asida laithoklo. Soidana nangna haikriba nangbo pokpa napabung adusu nongmadi mafam asida lairabadi thengnarakigani hek haire. Ningthaugi wadu taraga rasigi masa asi mapuningda nonghaijaba pokle. Mahangna khali mafam asida lairabadi nongmadi soidana mapa unarakigani haibaduda mahak ningthauna haibadu yare. Ningthau aduna nangi ipa imana thonba mingdi kari kaubage madu matanga aina khangningi hairakhi. Maduda nipa asina Maharaj nanayaigi imana thonbiba mingdi Shivadas haina kawi. Ningthau aduna khali mahak asi aigi isanupigi damak Shiva Mahadevana thabiraklabani. Aigi isanupi asisu ningthau aina kuina isa phangdrabada ima ibema Parvati ki mafamda sangjaduna nijaraga phangjakhiba isani. Aduna ibungo ibema anigi lila oibana makhoi ani unabaga thadokningdribani. Phare nakhoi ani numit afaba yengduna longbiragani. Aduna longdriba phawba nakhoi ani tongan lainakho. Ipana ngasimak ahaiba pandit kaukhatuna afaba luhongba yaba numit yenglage haiduna afaba numit yenglabada numit asimak luhongba yare hairabada ningthauna machanupi maron thoktabi adubu Shivadas ki mafamda luhonglabada Shivadas pungak ngakna adum yare. Mana khali makhogi leiba asibu sono phono gi leibangni haikhibaduda mahakna sono phono gi lai adubu ujaba phanglagani khanduna harauna yakhibani. Adubu angakpadi makhoi luhonglaba matung aduda Rajkumari Herumati mabungoga unajakhibadagi mahak maron thoktuna mapuroibagi saba ningthina tawjakhi. Matawadu ningthauna uraga ngakpana loikhi. Masigi tungda ningthauna manai thadoktuna laibag adu sinba thungna Kangkuli kaubani pa adubu thiankhi. Laibak thibadi Kangkuli haibani pa si thiba phangdrabada yamna wana leirami. Asomdana Kangkuli hairibani pa asina hingsabigi machanupi aduga laiminarubadagi sai pharakpada angang ama pokhibadu haujiti chauraklei. Mahak chauraktuna machani pa asina bonda chattuna hai hektuna makhoi ahum madu charaga hingminari. Asomna nongma mana bon aduda hai thiba lakpada mi khara sa tanba laklami. Mi sing aduga maga hek thengnari. Maduda sa tanba lakliba mi sing aduna yamna ngaknakhi. Makhoina khali nipa asidi matau karamna mafam asida mathanta laklibano.
ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯈꯤ, "ꯅꯤꯄꯥ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯀꯅꯥ ꯀꯅꯥꯒ ꯂꯣꯏꯅꯔꯛꯄꯒꯦ?" ꯅꯤꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯏꯌꯥꯝꯕ ꯍꯣꯏ, ꯑꯩꯍꯥꯛ ꯕꯣꯟ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯖꯕ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯅꯕ ꯍꯩ ꯂꯐꯣꯏꯅꯆꯤꯡꯕ ꯊꯤꯖꯔꯒ ꯃꯗꯨ ꯆꯥꯖꯔꯒ ꯑꯩꯈꯣꯏ ꯍꯤꯡꯖꯕꯅꯤ" ꯈꯨꯝꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯤ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯗꯤ ꯆꯥꯛ ꯍꯥꯏꯕꯗꯨ ꯆꯥꯗꯕ꯭ꯔꯥ?" ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ, "ꯇꯥꯗꯈꯣꯏ, ꯑꯩꯈꯣꯏꯗꯤ ꯎꯍꯩ ꯆꯥꯗꯨꯅ ꯍꯤꯡꯖꯕꯅꯤ, ꯆꯥꯛ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯁꯨ ꯎꯖꯗ꯭ꯔꯤ" ꯈꯨꯝꯂꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯤꯁꯤꯡꯗꯨꯅ ꯈꯜꯂꯤ, "ꯃꯈꯣꯏ ꯑꯁꯤꯕꯨ ꯌꯣꯡꯅ ꯑꯣꯜꯂꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ?" ꯑꯃꯨꯛꯇꯕꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯅꯤꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯃꯗꯨꯗ ꯀꯥꯡꯀꯨꯂꯤ ꯀꯧꯕ ꯃꯄꯥ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯅꯥ ꯑꯗꯨ ꯍꯧꯔꯛꯇꯨꯅ "ꯑꯩ ꯉꯝꯂꯣꯏ, ꯑꯩ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯒꯦ ꯇꯧꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ, "ꯄꯥꯕ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯍꯥꯛ ꯂꯩꯔꯤ, ꯀꯔꯤꯁꯨ ꯀꯤꯒꯅꯨ" ꯍꯥꯏꯔꯛꯂꯕꯗ ꯀꯥꯡꯀꯨꯂꯤ ꯐꯕ ꯂꯩꯈꯤꯗ꯭ꯔꯦ꯫ "ꯑꯩꯍꯥꯛ ꯀꯤꯔꯦ, ꯑꯩꯍꯥꯛ ꯉꯝꯖꯔꯣꯏ" ꯑꯁꯤꯅꯆꯤꯡꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯆꯠꯀꯦ ꯇꯧꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ, "ꯏꯌꯥꯝꯕꯁꯤꯡ, ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯤ, ꯑꯩꯒꯤ ꯏꯄꯥ ꯑꯁꯤꯅ ꯏꯌꯥꯝꯕꯁꯤꯡꯕꯨ ꯀꯤꯔ ꯃꯥꯜꯂꯦ, ꯑꯗꯨꯅ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯪꯕꯤꯅꯤꯡꯂꯕꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕꯤꯔꯝꯃꯨ, ꯑꯩ ꯂꯥꯛꯆꯗꯨꯅ ꯋꯥꯔꯤ ꯇꯧꯃꯤꯟꯅꯁꯤ" ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯨꯅ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯡꯀꯨꯂꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯥꯅ ꯄꯣꯔꯛꯄ ꯍꯩꯁꯤꯡꯗꯨ ꯂꯥꯏꯗ ꯀꯠꯆꯔꯒ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯄꯥꯕꯗꯨꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯍꯌꯦꯡꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯍꯥꯏꯕꯗꯨ ꯄꯨꯔꯛꯇꯨꯅ ꯏꯅꯥꯎꯅ ꯆꯥꯛ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯏꯌꯥꯝꯕꯁꯤꯡꯅ ꯄꯨꯔꯛꯀꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯀꯥꯡꯀꯨꯂꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯁꯨ ꯄꯣꯛꯄꯗꯒꯤ ꯃꯤ ꯍꯥꯏꯕ ꯖꯥꯠ ꯑꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅ ꯃꯍꯥꯛꯅ ꯍꯪꯂꯛꯏ, "ꯏꯌꯥꯝꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯏꯌꯥꯝꯕꯁꯤꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯥ?" ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯃꯤ ꯍꯥꯏꯕ ꯖꯥꯠ ꯄꯨꯝꯅꯃꯛ ꯃꯐꯝ ꯃꯐꯝꯗ ꯄꯨꯟꯅ ꯄꯨꯟꯅ ꯈꯨꯡꯒꯪ ꯁꯦꯝꯗꯨꯅ ꯈꯨꯟ ꯇꯥꯗꯨꯅ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯄꯥꯕꯨꯡꯒꯤ ꯀꯤꯔꯤꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯦꯝꯗꯨꯅ ꯐꯍꯜꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅ ꯆꯠꯅ ꯁꯥ ꯂꯨꯝꯂꯨꯝꯗꯨꯅ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯥꯡꯀꯨꯂꯤꯒꯤ ꯃꯆꯥꯅ, "ꯏꯌꯥꯝꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ?" ꯍꯪꯖꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯆꯤꯡ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯤꯡꯈꯣꯡ ꯍꯦꯛ ꯌꯧꯔꯕ ꯃꯇꯝꯗ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯈꯨꯡꯒꯪꯁꯤꯡ ꯎꯕ ꯐꯪꯒꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯅꯪꯅ ꯑꯃꯗꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯄꯨꯔꯛꯇꯨꯅ ꯈꯨꯟ ꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯅꯪꯁꯨ ꯂꯩꯔꯤꯕ ꯆꯅꯨꯔꯥ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯊꯃꯣꯏꯅ ꯇꯥꯖꯕ ꯑꯃ ꯈꯟꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨ ꯌꯥꯎꯃꯤꯟꯅꯒꯗꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯗꯨꯅ ꯕꯤꯗꯥꯏ ꯇꯧꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯥꯡꯀꯨꯂꯤꯒꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯄꯥꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯅ ꯊꯣꯟꯕꯤꯈꯤꯕꯅ ꯃꯍꯥꯛ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯟꯗ ꯂꯨꯞꯇꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯃꯥꯒꯤ ꯄꯨꯛꯆꯦꯜꯅꯤ꯫ ꯃꯥꯅ ꯈꯜꯂꯤ, "ꯑꯩꯈꯣꯏ ꯃꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯦ, ꯑꯩꯗꯤ ꯏꯄꯥ ꯏꯃꯥ ꯑꯅꯤꯁꯤꯅ ꯂꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ." ꯈꯟꯅ ꯈꯟꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯈꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯨꯟꯁꯤꯟꯕꯅ, "ꯏꯄꯥ ꯑꯁꯤ ꯃꯤꯅꯤ, ꯃꯍꯥꯛꯅ ꯃꯤꯔꯛꯇ ꯑꯀꯤꯕ ꯑꯃ ꯊꯦꯡꯅꯈꯤꯕ ꯇꯥꯔꯦ, ꯃꯔꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯦ" ꯈꯟꯗꯨꯅ ꯀꯔꯝꯅ ꯋꯥꯐꯝ ꯑꯁꯤ ꯏꯄꯥꯒꯤ ꯃꯐꯝꯗ ꯍꯪꯒꯗꯒꯦ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯅꯗꯤ ꯏꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯃꯄꯥ ꯑꯁꯤꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯆꯥꯅ,
ꯃꯄꯥꯕꯨꯡꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯕꯗ ꯃꯃꯥ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯌꯥꯗꯕꯅ ꯄꯥꯎꯈꯨꯝ ꯈꯔꯗꯤ ꯄꯤꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ ꯅꯄꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯤ ꯇꯥꯗꯕ ꯃꯤꯒ ꯎꯅꯔꯣꯏꯗꯕ ꯃꯐꯝ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯕꯨ ꯄꯣꯛꯄ ꯄꯣꯛꯄꯤ ꯑꯅꯤꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯛꯄꯗ ꯏꯃꯥ ꯄꯣꯛꯂꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯎꯍꯩ ꯆꯥꯗꯨꯅ ꯂꯦꯜꯂꯤ꯫ ꯅꯣꯡꯃ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯄꯥ ꯏꯃꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯗ ꯅꯃꯥꯏꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯅꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗ ꯀꯤꯔꯦ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯈꯛꯇ ꯉꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨ ꯎꯔꯒ ꯏꯃꯥꯅ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗꯤ ꯃꯤ ꯇꯥꯗꯕ ꯃꯐꯝꯅꯤ, ꯆꯠꯈꯤꯒꯅꯨ꯫ ꯃꯤ ꯆꯥꯕ ꯁꯥ ꯀꯩꯅ ꯆꯥꯈꯤꯒꯅꯤ ꯈꯟꯗꯨꯅ ꯀꯟꯅ ꯈꯥꯝꯖꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯦ꯫ ꯆꯍꯤ ꯐꯥꯔꯕꯗ ꯏꯆꯥꯕꯨ ꯐꯪꯖꯔꯕꯗ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯀꯤꯔꯦ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯉꯥꯡꯕ ꯍꯧꯔꯛꯂꯕꯗ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯖꯔꯦ꯫ ꯑꯩꯅ ꯀꯞꯇꯨꯅ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯇꯧꯕꯤꯔꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯕꯗ ꯃꯍꯥꯛ ꯈꯔ ꯐꯔꯛꯇꯨꯅ ꯑꯃꯨꯛ ꯏꯪꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯃꯃꯥ ꯑꯁꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯂꯛꯈꯤ꯫ ꯃꯍꯥꯛ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯅ ꯇꯣꯉꯥꯟꯅ ꯂꯩꯗꯨꯅ ꯆꯥꯅꯤꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯍꯧꯅꯕ ꯆꯤꯟꯖꯥꯛ ꯁꯥ ꯉꯥ ꯃꯤ ꯆꯥꯗꯨꯅ ꯂꯩꯈꯤꯕꯅ ꯅꯣꯡꯃ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕꯗ ꯃꯍꯥꯛꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯕꯨ ꯃꯄꯥꯅꯤ ꯃꯃꯥꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯒ ꯆꯥꯊꯣꯛꯈꯤꯕ꯫ ꯃꯃꯩꯗ ꯃꯄꯥ ꯃꯃꯥꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯅꯤ ꯌꯥꯜꯂꯤꯕꯗꯨ ꯌꯦꯡꯖꯔꯒ ꯀꯞꯆꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯞꯂꯛꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯒꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤꯅ ꯄꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯃꯍꯥꯛ ꯃꯁꯥꯁꯤ ꯀꯔꯝ ꯇꯧꯔꯒ ꯁꯪꯁꯥꯔ ꯊꯥꯗꯣꯛꯀꯗꯒꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯆꯥ ꯑꯗꯨꯅ ꯃꯤꯒꯤ ꯃꯤꯔꯛꯇ ꯂꯩꯖꯍꯧꯕꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯍꯧꯅꯕ ꯈꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯁꯥ ꯇꯥꯟꯕ ꯈꯨꯄꯨ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯁꯥ తాꯟꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯎꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥ ꯑꯁꯤꯒꯤ ꯇꯨꯡꯗ ꯐꯧꯅꯕ ꯑꯃꯗꯤ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯆꯥꯔꯨꯕꯒꯤ ꯗꯣꯁ ꯀꯣꯛꯆꯅꯕ ꯁꯤꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯆꯥ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥ ꯑꯣꯏꯅ ꯍꯩ ꯍꯦꯛꯄꯗꯨ ꯆꯠꯂꯒꯦ꯫ ꯅꯪꯅ ꯅꯄꯥ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯏꯃꯥꯅ ꯅꯍꯥꯟ ꯅꯪꯕꯨ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯍꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯍꯩꯁꯤꯡ ꯑꯃꯠꯇ ꯏꯆꯥꯅ ꯍꯦꯛꯂꯛꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯅ ꯆꯠꯇꯨꯅ ꯑꯍꯥꯎꯕ ꯍꯩꯁꯤꯡ ꯍꯦꯛꯇꯨꯅ ꯅꯄꯥꯕꯨꯡ ꯄꯤꯖꯒꯦ ꯍꯥꯏꯔꯕꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯏꯃꯥ ꯅꯍꯥꯛꯅ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅ ꯀꯔꯤꯒꯤ ꯍꯩ ꯍꯦꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯃꯃꯥ ꯑꯗꯨꯅ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯏꯃꯥ ꯀꯔꯤꯁꯨ ꯁꯣꯟꯗ꯭ꯔꯤ꯫ ꯏꯃꯥꯅ ꯍꯦꯛꯄ ꯍꯩꯗꯣ ꯅꯄꯥꯕꯨꯡ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯁꯤꯗ ꯏꯃꯥꯅ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ナꯛꯇ ꯍꯦꯟꯗꯣꯛꯇꯅ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯉꯁꯤ ꯑꯁꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯄꯥꯕꯨꯡꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯈꯨꯠꯅ ꯍꯦꯛꯄ ꯍꯩ ꯑꯗꯨ ꯅꯄꯥꯕꯨꯡꯕꯨ ꯄꯤꯖꯔꯛꯇꯕ ꯃꯇꯝ ꯀꯨꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯄꯥꯕꯨꯡꯅ ꯃꯐꯝ ꯈꯪꯈꯤꯗꯕ ꯇꯥꯔꯕꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯅ ꯂꯩꯍꯧꯕ ꯇꯥꯔꯦ ꯍꯥꯏꯔꯕꯗ ꯃꯆꯥꯅꯤꯄꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯖꯔꯒ ꯃꯈꯥ ꯇꯥꯅ ꯈꯥꯝꯖꯕ ꯉꯝꯗꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ꯫
Hingsabi masanupi angangi mama adu hai hamnaba polang adu makutta pairaduna mapuroibagi nakta sangsilaktuna nanai nupi aihak hai hekpa sasarukige napa na janing thina leramu masindari asumna ngangi aduga mathamoi manungda ibungo ngasi haiba numit asidagi nanai nupidi ibungo ge seba tawjaba phanglaroido nanai nupibu warau aigi mapokta hingsabi na poklambana aina ibungo ge seba tawduna leiba tarabadi ibungo busu isa busu hingsabi ningol lawba amadi hingsabi gi macha haiba wahaiduna ipuroiba amadi isa ge punsida amakpo oina lehauragani khanjaraga nungsijaraba mapuroibabu singna yengjaramlaga mapuroibagi khuyagi uful adu lawjaraga makokta hapjaraga masa aduda ibungo napabung thadokanu ima chatle hairaga mama adu aroibo oina pungamdraba thamoi maisang na mathamoida phumduna chatpa horakli sana mahak mapuroiba amadi nungsijakraba masagi damak milu ani makta pirangna thumanna chali mana sana khali aihak ipuroiba amadi isagi mafamda hai heklukige hairambani adunadi ahawba hai phajaba panba mafamdagi hana hai polang asima thanaba heklukige khanduna yauningbada yauba ngamba mahakna hai hekluduna sadanba singbo mamitta sa oina uhanduna makhoina thirakpada laina phangadaba mafam phawba sadanba singbo puduna lagle sadanba sing aduna ngasigi mawong asibu kari matauno saji asi amuksu ui amuksu mangi mabu phadaba yadi khanduna magi matung induna lakhibani hingsabi masa punsinbagi mama asina masana thiba phangadaba mafam adu yoruklabada mahak saji gi mawong mana makhoigi mamita uhalle maduda sadan basing aduna tena kablakpada nupi asigi mathabakta tena palabada mama asina imagi ibungo haina kanna laurakpada mapa masa aduna taraduna mapa aduna ibungo haujiki khonjel du namagi mali maigai somdani haiduna mapa ngaurambadu pharaduna mang thana chenba horakle madamaduda sadan ba mising aduna sajini haina kaplubadu lamboibigi phijat setpi nupi ama oina tuduna leiribadu thengnare makhoi khudimak mangle kari matauno khanduna tawpham khangdana leptuna leinari ngaida mapa masa thungdare mapa aduna chenselakuna kari matauno hairaga magi nupibu matam bakta kongkhatjaraga hingna kappa horakle madamaduda nupi asi mathwai lerami bahangna mapuroi babu munna yengjaraga miluda pirangna pomsot sotna sintharaga matat oiba wahina hairakhi ibungo nanai nupige aroiba haibadu oira male masi laina tamkhibani aduna nanai nupibu dos tawbiraganu ibungo ge seba matol lomlamdre haiduna pukha lingkha thabiraganu nanai ge aroiba matamasida ibungo gi nafamda nijagada ba haibabu nanai leibak thibina ibungo gi thaujaldagi phangjakhiba isasi taibang mirakta tilanbiduna isage puning nungsiba pohonbirakanu haiduna mapuroibagi khujeng paijaraga masani pabu yengduna imagi ibungo nungsiba imadi sabu naukonduna punchi lelu haiba tamlamdre aduna nangna ingonda tena thariba misak singasida amuk laman singe khanganu makhoisu makhoigi mitta aibu sa oina uduna ten kapkhibani masi namai gi leibakta tamkhibanani imana penjagadawbadi nahangna napabunggi penaba matam pumnamakta honaduna layuko maduna athoiba dharmani imadi chatlage hairaga mahak sangsar thadokhi mama adu sirabada mapa masa konsinaraga nong khongbagum kaminakhi makhoigi matawadu uraga sadan basing adu haifam tawfam khangdana kangkuligi manakta sangsilaktuna paba aikhoi karino haiba khangkhidri aikhoi mitta saji oina urubadagi ima sida ten thajaruri aikhoi thamoi su puba ngamjadri
aduna pabana pibining badandi edu pibiduna ꯑꯩꯈꯣꯏꯕꯨ ꯗꯣꯁ ꯀꯣꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯀꯥꯡꯀꯨꯂꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥꯅꯤꯗꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯕ ꯁꯥꯗꯥꯟꯕꯁꯤꯡꯗ ꯗꯣꯁ ꯇꯧꯔꯨꯔꯒꯅꯨ, ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯖꯤ ꯑꯣꯏꯅ ꯎꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯈꯣꯏꯗ ꯗꯣꯁ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯃꯃꯥ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯨꯝꯅꯃꯛ ꯇꯧꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯀꯥꯡꯀꯨꯂꯤꯒꯤ ꯃꯐꯝꯗ ꯍꯪꯖꯔꯛꯈꯤ, ꯄꯥꯕ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯤꯔꯛꯇ ꯆꯠꯂꯁꯤ꯫ ꯄꯥꯕꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯀꯥꯡꯀꯨꯂꯤꯅ, ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯒꯤ ꯃꯤꯡꯅ ꯀꯥꯡꯀꯨꯂꯤ ꯀꯧꯏ, ꯑꯗꯨꯒ ꯏꯆꯥ ꯑꯁꯤꯒꯤ ꯃꯤꯡꯅ ꯂꯝꯕꯣꯏꯕ ꯂꯝꯕꯣꯏꯕꯤ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯇꯤ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯔꯦ, ꯑꯩꯒꯤ ꯏꯆꯥꯃꯛꯁꯤꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯡꯀꯨꯂꯤꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯀꯤꯕꯗꯨ ꯐꯔꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯡꯅꯕ ꯌꯥꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩꯁꯨ ꯌꯥꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯃꯃꯥ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯁꯨꯗꯨꯅ ꯄꯥꯡꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤ ꯇꯥꯕ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩꯖꯔꯒꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕꯗꯨ ꯐꯔꯗꯨꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯦ꯫ ꯃꯗꯨꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯖꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯥꯗꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯨꯝꯁꯤ, ꯉꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯇꯝꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯍꯪꯂꯛꯄ꯭ꯔꯥ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯈꯨꯝꯖꯩ, ꯃꯍꯥꯔꯥꯖ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯥꯡꯀꯨꯂꯤ ꯀꯧꯏ ꯍꯥꯏ, ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯇꯤ ꯀꯧꯏ ꯍꯥꯏ, ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯅꯤꯡꯕ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯟꯕ ꯀꯧꯏ ꯍꯥꯏ ꯍꯥꯏꯅ ꯇꯝꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯃꯥꯡꯅꯤꯄꯥꯅ ꯊꯤꯔꯤꯕ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯁꯤ ꯗꯦꯕꯤ ꯑꯗꯨꯅ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯀꯤꯔꯦ, ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ, ꯃꯤꯌꯥꯝꯅ ꯈꯥꯝꯕꯗ ꯉꯝꯈꯤꯗꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤꯗꯃꯛ ꯈꯟꯖꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯑꯅꯤꯃꯛꯇ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯍꯥꯛ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥꯅ ꯁꯣꯅꯣ ꯐꯣꯅꯣ ꯀꯧꯕ ꯂꯥꯏꯕꯨ ꯐꯥꯔꯒ ꯃꯄꯥꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯂꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯃꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯏꯆꯥ ꯑꯗꯨꯁꯨ ꯃꯥꯡꯕ ꯇꯥꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯔꯥꯁꯤ ꯀꯧꯕꯤ ꯑꯩꯗꯤ ꯃꯥꯡꯖꯕ ꯇꯥꯔꯦꯗꯣ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯋꯥꯕ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯋꯥꯅ ꯂꯦꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯊꯈꯤ꯫ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯀꯥꯡꯀꯨꯂꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯁꯝ ꯃꯅꯥ ꯏꯁꯣꯡ ꯁꯣꯡꯅ ꯃꯀꯣꯏ ꯏꯆꯣꯝ ꯆꯣꯝꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯑꯩꯗꯤ ꯃꯐꯝ ꯈꯪꯗꯅ ꯆꯠꯄꯗꯒꯤ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ, ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯠꯇ ꯅꯪꯒꯤ ꯈꯨꯠꯅ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯃꯃꯪ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯔꯥꯁꯤꯅ ꯉꯛꯂꯗꯨꯅ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕ ꯂꯩꯕꯤ ꯅꯨꯄꯤꯅꯤ, ꯅꯪꯅ ꯀꯔꯤꯒꯤ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯕꯨ ꯏꯄꯨꯔꯣꯏꯕ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯅ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯃꯍꯥꯁꯣꯏ ꯅꯪꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯤꯡꯗꯤ ꯄꯤꯊꯛꯆꯒꯦ, ꯑꯗꯨꯒ ꯅꯠꯇꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ, ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔ ꯃꯥꯜꯂꯦ, ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅ
ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯗꯒꯤ ꯃꯤꯅ ꯌꯧꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯅ ꯏꯁꯝ ꯀꯛꯇꯕ ꯏꯀꯣꯏ ꯀꯛꯇꯕ ꯑꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯕ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤꯕꯗꯨꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯉꯥꯡꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯅꯄꯨꯛꯅꯤꯡꯗ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯉꯥꯡꯕ ꯑꯣꯏꯔꯕꯗꯤ ꯋꯥꯔꯧꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯄꯨꯔꯣꯏꯕ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯍꯥꯟꯅ ꯀꯧꯈꯤꯕꯒꯨꯝ ꯑꯃꯨꯛꯇꯪ ꯀꯧꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯁꯤꯅ "ꯀꯔꯤ ꯅꯤꯄꯥꯅꯣ? ꯅꯪꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤꯕꯗꯨ ꯅꯍꯥꯛ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯪ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯀꯥꯡꯀꯨꯂꯤꯕꯨ ꯆꯠꯊꯣꯛꯎ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯕꯨ ꯆꯠꯊꯣꯛꯎ ꯍꯥꯏꯅ ꯇꯥꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯔꯒ ꯃꯕꯨꯡꯉꯣꯕꯨ ꯀꯧꯔꯗꯨꯅ ꯔꯥꯁꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈꯤ꯫ ꯃꯥꯅ ꯃꯆꯥꯅꯤꯄꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯅ ꯅꯄꯥ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯆꯠꯈꯤꯕꯗꯨ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕ? ꯅꯄꯥꯕꯨꯡꯗꯤ ꯃꯤ ꯀꯅꯥ ꯌꯧꯗꯕ ꯃꯐꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯃꯤ꯫ ꯅꯃꯥ ꯑꯩꯗꯤ ꯅꯄꯥ ꯅꯆꯥꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯑꯁꯤ ꯁꯤꯁꯤ ꯁꯤꯡꯉꯝꯗꯅ ꯋꯥꯅ ꯅꯈꯣꯏꯒꯤ ꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ"꯫ ꯑꯁꯨꯝ ꯍꯥꯏꯖꯔꯒ ꯄꯤꯔꯥꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯀꯞꯂꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯁꯥꯗꯥꯟꯕꯁꯤꯡꯅ ꯇꯝꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯛ ꯅꯤꯄꯥꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯈꯤꯕ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯐꯥꯒꯅꯤ ꯈꯟꯈꯤꯕꯗꯨꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯍꯥꯛ ꯁꯥꯗꯥꯟꯕꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯆꯤꯡꯗ ꯆꯠꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯗꯨ ꯐꯥꯗꯨꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯃꯥꯡꯗ ꯁꯛꯂꯝꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯆꯔꯣ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯀꯨꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯍꯥꯞꯄꯤꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯀꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯤꯕꯗꯥꯁ ꯀꯧꯕ ꯃꯃꯥꯡꯅ ꯈꯜꯂꯤ, "ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯋꯥꯡꯕ ꯆꯤꯡꯗ ꯂꯩꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯋꯥꯡꯕ ꯆꯤꯡ ꯑꯣꯏꯔꯕꯁꯨ ꯏꯄꯥꯕꯨ ꯐꯥꯈꯤꯕ ꯂꯥꯏ ꯑꯗꯨꯗꯗꯤ ꯐꯥꯔꯨꯔꯒꯦ" ꯍꯥꯏꯗꯨꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ "ꯏꯌꯥꯝꯕꯁꯤꯡ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯕꯨ ꯄꯨꯕꯤꯗꯨꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯗꯨ ꯐꯥꯔꯒ ꯏꯄꯥꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯏꯃꯥꯕꯨ ꯋꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯥꯕꯨ ꯗꯟꯗꯤ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯃꯥꯕꯨ ꯐꯥꯒꯅꯤ" ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯤ ꯃꯤꯅꯤ, ꯑꯗꯨꯒ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯗꯤ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯥꯏ ꯑꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯅ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯇꯦꯟ ꯀꯥꯞꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯛꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯈꯜꯂꯤ, ꯂꯩꯍꯧꯔꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯑꯗꯨꯒ ꯃꯃꯥꯛ ꯏꯕꯨꯡꯉꯣꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯛꯆꯒꯅꯤ ꯍꯥꯏꯅ ꯁꯣꯟꯅꯗꯨꯅ ꯂꯩꯅꯩ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯂꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯙꯔꯃ ꯇꯥꯟꯕ, ꯂꯥꯏꯕꯨ ꯅꯤꯡꯊꯤꯅ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯎꯖꯩ" ꯍꯥꯏꯔꯕꯗ ꯁꯤꯕꯗꯥꯁ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ "ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨ ꯅꯈꯣꯏꯒ ꯎꯅꯕꯗ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯕ? ꯐꯩ ꯈꯪꯒꯅꯤ, ꯃꯈꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯆꯨꯗꯅꯕ ꯑꯩꯅ ꯗꯟꯗꯤ ꯇꯧꯒꯅꯤ" ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯤꯕꯗꯥꯁꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯀꯥꯛꯇꯤ ꯅꯈꯣꯏꯅ ꯈꯪꯂꯛꯄ꯭ꯔꯥ?" ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡꯅ, "ꯃꯃꯥꯛ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯪꯖꯕꯗ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯥꯡꯀꯨꯂꯤ ꯀꯧꯏ ꯍꯥꯏ, ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯇꯤ ꯀꯧꯏ, ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯟꯁꯤꯟꯕ ꯀꯧꯏ" ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯟꯅꯅ ꯍꯪꯂꯨꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯕꯗꯥꯁ ꯑꯗꯨꯅ ꯈꯜꯂꯛꯈꯤ, "ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ
ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯄꯥꯗꯨꯒꯤ ꯃꯤꯡꯒ ꯃꯥꯟꯅꯩ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯍꯟ ꯑꯗꯨ ꯃꯌꯥꯝꯒ ꯊꯦꯡꯅꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯔꯕꯗ ꯁꯥꯗꯥꯟꯕꯁꯤꯡꯅ "ꯃꯃꯥꯛ ꯏꯕꯨꯡꯉꯣ, ꯑꯍꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯀꯥꯎꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯨꯡꯒꯪꯗꯒꯤꯅꯣ ꯀꯔꯝꯕ ꯂꯩꯀꯥꯏꯗꯒꯤꯅꯣ ꯍꯪꯖꯕꯗ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯃꯗꯤ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯅꯤꯡꯁꯤꯡꯕ ꯉꯝꯗꯅ ꯂꯩ꯫ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯁꯥꯖꯤ ꯃꯑꯣꯟ ꯁꯦꯠ ꯏꯟꯗꯨꯅ ꯃꯤꯑꯣꯏꯕꯅ ꯆꯥꯅꯔꯤꯕ ꯆꯥꯛ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯎꯍꯩꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯍꯧꯏ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯁꯤꯕꯗꯥꯁ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯄꯥꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯅꯣ ꯐꯣꯅꯣꯒꯤ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯏꯌꯥꯝꯕꯁꯤꯡ, ꯁꯣꯅꯣ ꯑꯣꯏꯔꯦ ꯐꯥꯔꯦ, ꯐꯣꯅꯣ ꯑꯣꯏꯔꯦ ꯐꯥꯗꯨꯅ ꯄꯨꯔꯛꯂꯁꯤ꯫ ꯏꯌꯥꯝꯕꯁꯤꯡ ꯀꯔꯤ ꯀꯔꯤ ꯄꯨꯕꯤꯒꯅꯤ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯗꯥꯟꯕꯁꯤꯡꯅ "ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯄꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯥꯅꯕ ꯆꯦꯡꯗꯤ ꯄꯨꯈꯤꯁꯤ" ꯍꯥꯏꯔꯕꯗ "ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯆꯦꯡ ꯍꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯕꯤꯔꯣ, ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯔꯣꯃꯇꯤ ꯀꯧꯕꯤꯅ ꯃꯕꯨꯡꯉꯣꯅ ꯁꯣꯅꯣ ꯐꯣꯅꯣ ꯐꯥꯕ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯍꯔꯥꯎꯖꯔꯗꯨꯅ ꯃꯕꯨꯡꯉꯣꯅ ꯃꯪꯒꯣꯜ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯙꯨꯛ ꯊꯥꯡꯃꯩ ꯊꯥꯗꯨꯅ ꯅꯤꯡꯖꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯎꯖꯔꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯍꯟꯗꯛ ꯃꯥꯅ ꯍꯜꯂꯛꯄꯒ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯊꯣꯛꯇꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯄꯥꯜꯍꯜꯂꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯔꯣꯟ ꯊꯣꯛꯂꯛꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯄꯨꯖꯥ ꯇꯧꯕ ꯑꯗꯨ ꯎꯖꯔꯒ ꯅꯤꯡꯊꯧꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯃꯥꯡ ꯅꯤꯄꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯃꯅꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯍꯜꯂꯒ ꯆꯠꯂꯝꯗꯥꯏꯗ ꯃꯀꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯍꯥꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯀꯥꯡꯀꯨꯂꯤꯅ ꯐꯝꯂꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯃꯄꯥꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯆꯥꯅꯕ ꯑꯃꯨꯟꯕ ꯍꯩ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯤꯅ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯤꯕꯗꯥꯁꯅ ꯎꯖꯕꯗ ꯄꯣꯛꯄꯗꯒꯤ ꯃꯁꯛ ꯎꯖꯕ ꯐꯪꯗ꯭ꯔꯤꯕ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯦꯛ ꯎꯖꯕ ꯐꯪꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯥꯈꯪ ꯑꯗꯨꯕꯨꯁꯨ ꯎꯖꯕꯗ ꯃꯊꯃꯣꯏꯗ ꯃꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕꯒꯤ ꯏꯍꯧꯅ ꯍꯧꯔꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯃꯄꯤꯅ ꯄꯣꯝꯆꯣꯠ ꯆꯣꯠꯅ ꯁꯤꯟꯊꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯛꯎ꯫ ꯅꯪꯕꯨ ꯑꯃꯗꯤ ꯑꯍꯟ ꯑꯁꯤꯕꯨ ꯎꯔꯨꯕꯗ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯖꯗ꯭ꯔꯦ꯫ ꯏꯌꯥꯝꯕ ꯑꯃꯨꯛꯇ ꯏꯅꯥꯎꯕꯨ ꯀꯣꯟꯒꯦ" ꯍꯥꯏꯔꯕꯗ ꯃꯅꯥꯎ ꯅꯤꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯁꯤꯕꯗꯥꯁꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯎꯖꯔꯒ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯕꯁꯨ ꯏꯒꯤ ꯏꯆꯦꯜꯗꯤ ꯇꯤꯟꯅꯕꯅꯤꯅ ꯅꯨꯡꯁꯤꯕꯅ ꯃꯅꯥꯎꯕꯨ ꯆꯦꯖꯦꯠ ꯀꯣꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯑꯗꯨꯒ ꯄꯥꯕ ꯑꯁꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯍꯪꯂꯕꯗ ꯃꯅꯥꯎ ꯑꯗꯨꯅ "ꯄꯥꯕꯒꯤ ꯃꯤꯡꯗꯤ ꯀꯥꯡꯀꯨꯂꯤ ꯀꯧꯏ, ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯟꯁꯤꯟꯕ ꯀꯧꯏ, ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕꯤ ꯏꯃꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯔꯥꯇꯤ ꯀꯧꯏ" ꯍꯥꯏꯅ ꯈꯨꯝꯖꯔꯕꯗ ꯁꯤꯕꯗꯥꯁ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯈꯥꯡꯕ ꯋꯥꯔꯗꯨꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯍꯧꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯃꯄꯥꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯄꯨꯕ ꯉꯝꯗꯅ ꯃꯄꯥꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯪꯂꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯅ ꯀꯞꯄꯗꯨ ꯎꯔꯒ ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯖꯕ ꯉꯝꯗꯦ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯈꯣꯟꯖꯦꯜꯒꯨꯝ ꯏꯄꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯏꯄꯥꯗ ꯇꯝꯃꯨꯒꯕ? ꯏꯄꯥꯒꯤ ꯅꯥꯀꯣꯡꯗ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯒꯨꯝ
ꯅꯪꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯎꯔꯤ꯫ ꯅꯪꯅ ꯏꯄꯥꯕꯨ ꯑꯃꯗꯤ ꯅꯅꯥꯎ ꯑꯁꯤꯕꯨ ꯎꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯗꯨꯕꯨ ꯐꯣꯡꯗꯨꯅ ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯕ ꯍꯥꯏꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯍꯥꯏꯔꯛꯂꯕꯗ ꯃꯆꯥꯅꯤꯄꯥꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯇꯥꯕꯤꯌꯨ ꯄꯥꯕ, ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯙꯣꯟꯄꯨꯔꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯥꯡꯀꯨꯂꯤ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯔꯥꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯀꯥꯡꯀꯨꯂꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨ ꯎꯖꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯝꯕ ꯀꯥꯏꯈꯤꯒꯅꯤ ꯈꯟꯖꯗꯨꯅ ꯃꯣꯟꯅ ꯆꯤꯡꯕ ꯍꯥꯞꯄꯤꯗꯨꯅ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯀꯥꯡꯀꯨꯂꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯪꯗ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤꯕꯗꯒꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩ ꯀꯤꯔꯦ, ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯅꯥꯏ ꯅꯨꯄꯤ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯂꯩꯖꯔꯤ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯑꯩ ꯀꯤꯔꯦ, ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯅ ꯉꯥꯡꯗꯨꯅ ꯆꯠꯀꯦ ꯇꯧꯔꯕꯗ ꯔꯥꯁꯤ ꯀꯧꯕꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯆꯍꯤ ꯑꯃ ꯋꯥꯅ ꯋꯥꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯉꯥꯡꯗꯨ ꯍꯦꯛ ꯄꯣꯛꯄ ꯎꯕꯒ ꯑꯩ ꯀꯤꯔꯦ, ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯥꯝꯕ ꯌꯥꯗꯅ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯄꯥ ꯀꯅꯥꯅꯣ? ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯃꯍꯥꯛ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯆꯥꯒꯤ ꯃꯐꯝꯗ ꯀꯞꯅ ꯀꯞꯅ ꯂꯤꯖꯔꯕꯗ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯅ ꯏꯄꯥꯕꯨ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯊꯣꯏꯅ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯅꯆꯥ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯦ ꯑꯗꯨꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏꯗꯨ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯔꯒ ꯏꯄꯥ ꯑꯗꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯅꯆꯥ ꯑꯩꯍꯥꯛ ꯏꯄꯥꯕꯨ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯀꯥꯡꯀꯨꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯒꯤ ꯃꯃꯤꯡ ꯄꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯄꯣꯛꯄꯗꯒꯤ ꯉꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥꯕꯨ ꯀꯣꯟꯕꯤꯔꯒ ꯃꯆꯥꯒꯤ ꯈꯖꯥꯏ ꯑꯅꯤꯃꯛ ꯍꯟꯅ ꯍꯟꯅ ꯑꯄꯦꯟꯕ ꯅꯥꯏꯗꯅ ꯆꯨꯞꯆꯔꯒ ꯁꯣꯟꯖꯔꯛꯈꯤ꯫ ꯑꯣ ꯏꯕꯦꯝꯃ ꯔꯥꯁꯤ ꯀꯧꯕꯤ, ꯅꯍꯥꯛꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯋꯥꯅ ꯀꯞꯇꯨꯅ ꯂꯦꯜꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯕꯨ ꯌꯦꯡꯂꯗꯨꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯌꯥꯝꯕꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯧ ꯍꯥꯏꯔꯕꯗ ꯃꯅꯥꯎ ꯑꯗꯨꯅ ꯗꯗꯥ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯕꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯅꯌꯥꯝꯕ ꯑꯩꯍꯥꯛ ꯂꯩꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ, ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅꯗꯨꯅ ꯌꯦꯡꯍꯧꯁꯤ ꯌꯦꯡꯍꯧꯁꯤ ꯉꯥꯡꯅꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯃꯥꯛ ꯏꯕꯨꯡꯉꯣꯅ ꯂꯥꯏꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅꯔꯛꯂꯕꯗ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡ ꯆꯣꯟꯅ ꯇꯤꯟꯈꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯝ ꯇꯧꯏ ꯍꯥꯏꯅꯔꯕꯗ ꯁꯤꯕꯗꯥꯁꯅ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯤꯄꯥꯕꯨ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡꯗꯨ ꯁꯖꯤ ꯃꯎꯟ ꯁꯦꯠ ꯏꯜꯂꯤ ꯍꯥꯏꯅ ꯃꯅꯥꯏ ꯁꯥꯗꯥꯟꯕꯁꯤꯡꯅ ꯇꯝꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯁꯦꯠ ꯏꯟꯅꯕ ꯐꯤ ꯄꯨꯔꯗꯨꯅ ꯁꯦꯜꯍꯟ ꯏꯜꯍꯟꯈꯤꯕꯅ ꯃꯈꯣꯏꯃꯨꯛ ꯐꯖꯕ ꯃꯤ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯩ ꯅꯤꯡꯊꯤꯅ ꯑꯣꯛꯂꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯆꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯥꯡꯀꯨꯂꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯒꯤ ꯐꯤꯗꯥ ꯊꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯣꯅꯣ ꯐꯣꯅꯣ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯅꯈꯤ꯫ ꯁꯤꯕꯗꯥꯁꯅ ꯃꯀꯨꯕꯨ ꯌꯦꯡꯖꯔꯒ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯀꯨ ꯃꯍꯥꯔꯥꯖ, ꯅꯅꯥꯏꯒꯤ ꯏꯃꯥꯗꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯆꯔꯨꯔꯒ
ꯅꯅꯥꯏꯒꯤ ꯏꯄꯥꯒ ꯎꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤꯅ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯥꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯕꯗ ꯀꯥꯡꯀꯨꯂꯤ ꯑꯃꯗꯤ ꯔꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯕ ꯐꯪꯂꯕꯗ ꯍꯔꯥꯎꯕꯅ ꯄꯥꯟꯈꯩ ꯅꯥꯏꯈꯤꯗꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯇꯤꯟꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯇꯤꯜꯂꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥꯡ ꯅꯤꯄꯥ ꯁꯤꯕꯗꯥꯁꯄꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯉꯁꯤꯃꯛ ꯐꯝꯍꯟꯖꯔꯒꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯃꯅꯥꯎ ꯑꯇꯣꯝꯕꯅ ꯖꯨꯕ꯭ꯔꯥꯖ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯕꯨ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯇꯠꯇꯅꯕ ꯅꯅꯥꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯣꯍꯤꯅꯤ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯖꯨꯕ꯭ꯔꯥꯖꯀꯤ ꯑꯣꯏꯅ ꯅꯅꯥꯏ ꯑꯩꯅ ꯀꯠꯆꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ, ꯃꯟꯇ꯭ꯔꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯍꯦꯜꯂꯤ꯫ ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯪꯗꯕꯅ ꯍꯧꯗꯣꯛꯈꯤꯗꯕꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯅꯥꯎ ꯖꯨꯕ꯭ꯔꯥꯖꯇ ꯄꯤꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫